खल्लिबा मिसक्तु नते माइ पाकदोरिबसे थबक ओइना पांगथोकलिबा महाक्तुनि माइ पाकलिबसे थबक ओइना पांगथोकनबगिदमक थाजबा हाइबसे यामना मरुवाय नंग नसाना नसाबु थाजबा ngamद्रबा सिंगनबा अकीबना पिक थल्लबा कमदौना मांगदोरिबा पल्ला चौबसी लानगनि थाजबा लैनबगिदमक नंगी मंगलान नंगी पांदम मदु थमोइ सेंगना खनबम मथौ ताइ नंगना पामजरिबा हिरमदुदा अयु नुंगथिल नुमिदांग तुंबा चाबा मदुतबु खनबम मथौ ताइ थाजबदुबु लैरबा लेप्तनबु होनरबदि माइ पाकने अमदि पिथोकपदा मांगजबा लैते हाइबा ताकलुबा महाक्तुनि कियानो रिव्स मयामबु अमुकना पुंसी माइकैदा तराम नोक्सरी लाकदुरिबा एप्रिल थादा पुंसी माइकै चही अनि मपुंग फागदौरे अदोमना चैनल असिदगी करिगुम्बा कानबा खरा फंगी हाइबा खनबिरबदि सोइदना सब्सक्राइब तौबियो अमदि अनौबा वीडियो थागलकपा खुदिंगे नोटिफिकेशन लाकनबगिदमा बेल आइकॉन सोइदना नंबियो पुंसी माइकैगी 30,000 की सब्सक्राइबर की पांदम यामना नक्सिलगले अदुगा ngasiगी वीडियो असिगी खुदोंचाबा लौजरगा सेकेंड बर्थ एनिवर्सरी की मरी लेनना इवेंट अमखक सिंजरे मदुदी अदोमना चैनल असि थेंगनरुबदगी पुंसीदा अहोंबा लाखिबा लैबिरबा तसेंगना अनौबा थौना अमा हापी हाइना खनबिरबदि अदोमदोंगी वीडियो 20 to 30 seconds सांगबा इसागी मिंग लेफम निंगथीना पनबिदुना अमदि हाना कैदौरंबा अदुगा हौजिंगना करी अहोंबा पुरकलबा हाइबदु वीडियो दुदा उटपीदुना पुंसी माइकेगी ऑफिशियल ईमेल आईडी दा थाजनबिरो वीडियो सिंग अदु कंपाइल तौदुना मपुंग फाबा वीडियो अमा ओहेंदुना अप्रैल थादा पब्लिश तौनबो होनजरी सोइदना अदोमदोम सरुक याबि कियानो रीव्स हाउ सिंपल ही इज यू विल सरप्राइज व्हेन यू नो अबाउट हिम महाक मिलिनियर अमा ओइजरबसु इंटरनेशनल आइकॉन सेलिब्रिटी अमा ओइजरबसु पब्लिक ट्रांसपोर्ट सिजनरीबा मसिखक नतना महाक मसाना फमलंबा सिट फावबा महाक हौगलगा कनागुंबा अमाबु फमनबा ngamba यामना इचम चंबा मिशक अमखक ओइबता नतना फिलांथ्रोपी अमसु ओइरिबा महाक्तुनि कियानो रिव्स महाक 1964 की सेप्टेम्बर 2 दा बैरुत पोकलगा कनाडा की टोरंटो दा चौरखिबा कैनेडियन एक्टर अमने महाक कस्टम डिजाइनर पैट्रिशिया अमसुंग मापा सैमुअल नॉलिन रिव्स की मचाने महाकना सही अहुमदा ngairigai mapana mama macha hundoktuna chatke aroiboyena mahakna sahi 16 surakpada mapado amu unakibani 1966 da Samuel ga divorce torba mato 1970 da Hollywood director ama oriba Paul Aaron ga amuk lohongke amade 1971 da amuk divorce toke Aaron ga Keanu ga close khradi hoine Aaron ki suggestion dagi Reeves United States ki Pennsylvania da leiba Hedgeru theater da thabak macha amadi tawkiram मसिदगी मंगोंदा एक्टिंग की अपाम अमा लेरबसु थोइदोंना खंजिलुबदी लेखिदे मसिगी मतंग महाकी मामा से म्यूजिक प्रमोटर अमा ओइरिबा रॉबर्ट मिलर गा अमु 1976 दा लोंके अदुबु मसिसु फत्तबा मरी अमा ओइके 1980 दा अमु डिवोर्स तोके मरिरक सुबोइना जैक बोन गा लोहोंगदना 1994 फावबा लेमिनके असुमना ngaihak leidana लोहोंगबसिना मरम ओइरगा फत्तबा नेगेटिव इंपैक्ट अमदि ताखिदबदी नते मसिना मरम ओइरगा इटोफिको स्कूल ऑफ आर्ट्स यावना हाई स्कूल मरिरक होंके हाइबा हाई स्कूल असिदगी लाइरिक कया थवाई यावबदी नतबा वा यामना nganmanba sahi matang siga sanadana yamna energetic oimanbara marum oiraga tanthoraki-bane De La Salle College da tamlingai da mahak ice hockey goalkeeper oina Canadian Olympic team ge professional hockey player oiraki matamsi mahak yamna successful oiba player amoike adubu sanabada tamthina thabaki sharuda sokiba amadagi doctor ge advice matungina sanaba tokpa take mahakna sahi 15 surakpadani actor ama oinabagi warep lawkibase महाकना De La Salle College थादोकलबा मतुंग एवोंडेल सेकेंडरी अल्टरनेटिव स्कूल दा जॉइन तौदुना एक्टिंग गे लमदा खोंगदाबा हौरके महाकना सही 13 सुरकपदा लाइरिक तंबा तोकथोकलमे सही हाइदुना मुक्लगा लेगदबा नते लाख अमदुदगी हौरगा क्रोर हाइबदु मतंग मतंग लाकदबने रिव्स के अहानबा एक्टिंग के कैरियर असी थिएट्रिकल प्रोडक्शन वॉल्फ बॉय द ओइके हाइबा थिएटर मूवी असी टीनेज नुपा मसा अनि नुसिनरकपगी वरिदा बेस तौबने मसिगी मथंग कैनेडियन ब्रॉडकास्टिंग कॉर्पोरेशन दा करेस्पोंडेंस ओइना यूथ टेलीविजन प्रोग्राम गोइंग ग्रेट द सकम लांके अदुगा अहानबा एक्टिंग डेब्यू चा टीवी सीरीज हैंग इन द ओइके अदुगा 1983 की कोका-कोला की कमर्शियल एडवर्टाइजमेंट अमदगी महाकसे मयामना मसक खरा खंगबा हौके मसिगी मरकसिदा महाकना एक्टिंग की कैरियर सिदा चंगबा ngamnaba थिएटर ड्रामा अमदी शॉर्ट फिल्म कयादा अपिक अपिकपा रोल कयादा सरुक याखरे अदुबु मसक थोकपा महाकी फिदा अमा फंगबदी ngamखिदे अदुबु महाक निंगनबदी लेखिदे महाकना एक्टिंग की कैरियर दा इगो हाइबसिमा कैदोंदा यावरखिदे अपिकपा रोल ओइगेरा मचा ओइगेरा महाक मतम खुदिंगमक्ता एक्सेप्ट तौके पैसा हाइबसी इरम खुदिंगमक्ता चंगी आई एक्टर अमा ओइदबा यादे हाइदुना इगो अमगा लोइनना लेरमलबदी महाक ngasiगी फिबमसे यरोगलमदबसु या महाकना फुल टाइम ओइना रेस्टोरेंट अमदा थोंगबा ताकबगी थबक फावबा तौकी अदुगा लंबी सोरोक्ता हेंजिन हौबत नापी नारक मोंगसोंग कोकथोकबगी थबकसु तौरम मसिगी मतंग महाक कॉर्नफ्लेक्स की कमर्शियल अमदा अपिकपा रोल अममु फंके महाके अहानबा लीड रोल ओइना सरुक याखिबसी माइ पाकबा सिनेमादी ओइगद्रबा वन स्टेप अवे दने
हाइरिबो मूवी असे लो बजेट मूवी अमा ओइबगा लोइनेना माइ पाखिद्रबा सिनेमा अमा ओरबसु लीड रोल लौबा ngambagi mami amadi chauna taki masigi mathang 1986 ta Platoon hairiba Vietnam War movie asida positive character oina saktam langkiba Charlie Sheen gi main role Private Chris asi Keanu da offer tawraki adubu mahangna role asi mahaka sanaba watkani khanduna reject tawki Platoon mayam loina mieng tabiram lagan Hollywood War movies da khwaidagi chauna mai pakiba Academy Award nomination kaya fangkraba war picture ne masagi same year da Toronto International Film Festival da premiere utkiba 1981 da thokiba Marcy Renee Conrad Kobi nupi masa ama school tamliba nupa masa group amana hatkiba asengba wari da based over River Eats da mayamgi positive oiba response yamna phangke New York Times ki afawa journalist film critics Zenet Maslin na haiba performance asigi damak yamna thagatki mahaki achoba achievement singi manungda mahaki nauringai gi supporting role oina kumkiba 1988 ki Dangerous Liaisons da humfumatoi shuba Academy Award nomination tariet phangmagi manungda category ahum da winner oikiba film asisu maming panbia masina mahaki ngallingai gi khwaidagi chawba achievement masigi mathang 1989 gi Bill and Ted's Excellent Adventure hariba time traveler fiction movie asisu Rotten Tomatoes da 79% gi rating fangduna mayamna movie asida redload lawriba Keanu Reeves amasung Alex Winter ani si film gi character siga yamna chanaba matching oiba actor singni haina yamna singthanaki $10 million gi budget ta $40 million gi box office fangduna yamna chauna mai paki movie asigi mathang 1991 da masigi mai pak wasna Bill and Ted's ki series oina Bill and Ted's bogus journey haina maming amuk thonduna puthoke masisu chauna mai pake amadi masigi series oina 2020 da amuk Bill and Ted Fest the music puthoke hariba sima asimadi flop sake Keanu bu prithvi pumbana masak phajana khangba horaki basi 1991 gi action movie Point Break haibasini bank robbery amagi marakta Keanu na FBI undercover agent ama oiduna makoi gi likhun amadi makoi gi plan kaya khangdonglaba honaba makoi bu phanaba honarakpa aduga Keanu na makoi gi thabak thorom sing da interest lerakhiba makoi gi marakta puninglakpa aduga makoi gi wakalon sing yaninglakhiba gi wari mayamdagi positive review yamna phangki film asidagi mahaki main role gi career sema hoki $24 million changna namba simasidagi $83 million hena box office ta collection tawba ngamki hariba film asa 1992 gi MTV Movie Awards da Most Desirable Male Award gi mana phangki 1991 da mahak music te hena thawai yawbagi mami taki mahakna Dogster kauba music band ama semduna bass guitar paiki masigi matung sahi amamuk leraga 1992 da Bram Stoker's Dracula haiba horror movie amada lead role oina Jonathan Harker gi saktam langduna commercially success oiba movie amo oike haribo movie asi $40 million gi budget ta $215 million gi box office collection tawbata natana Academy Award mari nomination tawbagi manungda ahum mana lauke mai pakpa natraga mai thiba ni sa punna du adult gi role sa sufang phanglaroi dabra Keanu gi punsi sa tragic life amani haina mayamna tatana haine tasengbo maksu awaba maichakna pik thana paring lengi haibadune angang oringai mapana chahi ahum do hondoklamlama matung mamana marirak atop nupa singda toina luhonglakpada maram moiraga lairik laishu gi maramda achoba negative impact ama piki 1991 da mahaki cinema My Own Private Idaho da co-starring oimina kiba mahaka yamna naksinaba best friend Phoenix cinema si namada drug addict oike cinema si namba loiraba mato drug overdose da 1993 da laikide cinema asi namnaba Reeves na kanna convince tawbadagi Phoenix movie asigi part amo ina saruk yakibani mahakna hauduna cinema asi namkibani amadi mahakna drug sizinaba tambi kibaga chap manakre khanjaduna matanta warauzaba pendaba ningamdaba leijakibani masina maram oiraga mahaki acting gi career da phattaba mami ama domak taki Phoenix success 2019 gi DC comic ta based over yamna chauna mai ba kiba Joker hariba movie asigi lead role lawkiba Academy Award su fangraba Joaquin Phoenix ki hek pokminaba mayambar masigi mathangda mahaka piglingai digi leminarakba mahaka hek pokminaba machanupi Kim leukemia na narake sai tara rom mahaki machanupi gi lang nabagi thabakta mai onsinki hariba matam ase Keanu hospital gi famung nakanda ayamba matamda machanupi gi makut paibiduna nanbiduna hekta lerami haina doctor singna tatana tam Maraksida cinema kaya asu puthoki mahaki machanupi layang nabagi damak amadi masida mahangna thengnariba samasya mayam asi yengluraga mahakna private charity farm ama linkatuna prithvi shin mathungna donation happy number promotion kaya tatana toram masidagi lakpa senpham cancer hairiba laina asigi research project kaya da paisa thadaram 2009 da Ladies Home Journal koba America gi magazine amada mahakna asumna hai ayaki private foundation amale masi chahi taruk tare lom sure foundation asina angangi hospital khara amadi cancer gi maramda tijin humjin bada mateng pangi haina thamme Matrix
Matrix yengdriba kanagumba yawiragadi soidana yengbiyo. Hollywood industry da anauba video effect ki tonganba mahau ama piba ngamkiba 90% di B effect seasonarabasu haiba film asagidama martial arts amasung weight fawba hantanaba kanna honaki. Actor haibasa dedication yamna mathau tai. Cinema ama namnabagidama mahakna lawgadoriba role adumak manabagidama honaba haibasi actor natraga actress tugi chawraba daitane. Kianona mahakna lawgadoriba role adu manabagidama director amadi script tuna tawriba demand dumak phanghanaba honaba haibasa mahaki wasakne. Matrix film gidamak martial arts ya adugi matik pungning khwaijangna tamke adubu rehearsal tawringai spinal cord ta sokhibana maram moiraga makongi sarukta paralyzed tawkirame hospital laikanake amunga na hanagum makongdu sizinaba yararoidra haiduna doctor da yamna hangkibale yamna critical loiba major surgery ma tawraba matung tamna recovery tawrake adubu pungning da masima tawdaba yati haibagi chap chaba wakalol lerakba mikupta ayetpa athingba punamak sa irai laina tungoinaramgane Mangakta neckbend umna practice ki damak thorakibane ayaki pandamduma tumba chaba khangdana koksida olakba mikuptudani mai pakbagi lambi tensi laglibase honaba leptaba tandaba mi khaktana excuse thidabane excuse masing khangdana thiriba mahakto maningda hallibane tauge haiba ma yauna tawraba pungningda chapchaba thajaba maga loinana sangsilaba mangda pareng lengliba tingkhang tumbaugi akiba mangkigane kianogi relationship ki matangda su thamoi kaiba wari kayani 1998 da kianogi music band Dogstar tawringai Jennifer Syme thengnaki amadi makoyani achetpa mari leinaduna nungsi nuongi lambida khongdaki 1999 da makoyani mama mapa haibadu oiba phanglagani khanna adugi matik harauzaki Laibak tibadi makoyani gi nungsi kudol nungsi raba mapari ma phanglamdai tha nipan surakpada tha mapung phadana unaduna laihide masigi tawdoksina maram oiraga makoyani divorce pawbu tawki masa kainabagi maichak amadi divorce tawkibagi puba thangma ngamdana leiringai itha thajadana 2001 da Jennifer tamthiba accident amada laikide masigi awabasina maram oiraga mahak sahi 10 rom kanagumba amataga date tawkide nungsinaba thamkide kanagumba amatana mahaki kairaba thamoy asibo mentionba ngamkide 2009 da artist Alexandra Anette Granga marup oina khangnake amadi 2019 da officially makoyani nungsinare haina public ta khangalam mahaki anuba relationship asigidamak kianogi fan mayam amana harawnake mahaki fi asa matam ayambada hanthana adumaglawe maramdi mahakna hai atopa actor sing lawnabo honabada hena kudong chahanaba ni haina phongdoi Devil Advocate hariba cinema asida mahaka co-starring oiminariba Al Pacino purakpa ngamnabagidamak mahakna producer dagi lawfam thokpa mahaki fee dagi $2 million hantana lawki The Replacement hariba movie asida su Gene Hackman bu puraknabagidamak mahaki fees hantana lawki mahakna interview kya da hai mahaki damakta paisa haibasina khwaidagi maruoiba ama nati mahaki leijariba kharasina adumak penthokpa nungai thongna hingma ngami ahenba karigi pamga doriba no haibasini one of the most action and the thriller movie 2014 gi John Wick ki special oiba wari kharale movie asigi producer amadi director actor wariba mahak masamangna proposal tawkiba cinema ama khangne film asigi director Chad Stahelski amasung David Leitchna asumna hai kianogi excitement se ururaga cinema se soidana maming chatkani haiba khangke movie asida mahakna lawriba role asigi damak asengba nongmaiga loinana mahak akanba training tawki film asida uriba gun firing skills se outstanding ni haina film asigi part kaya yenglaga audience singna phongdoge mahakna driving skill dasu film asidagi ahenba loksing kaya phangke mahakbu training piriba car stuntman na mahaki driving skill da thagatpa phongdoke hariba movie ase $30 million ki budget da $80 million ki box office collection tawba ngamke hariba movie asigi mai pakpasina 2017 da February thada release tawkiba John Wick chapter 2 amasung 2019 ki John Wick chapter 3 commercially huge success oiba ngamke 2023 da chapter 4 release tawna basem sare celebritynetrot.com na piba report amagi matungina habje Keanu Reeves ki net worth asi $380 million ni haina thame Man of Tai Chi mahak masamangna direction pikiba movie amani adubu cinema sa flop satke success wariba mipum khudimak sa matam khudimakta mai paklagata leibanati mai thiba ninghanna soktarakpa kaya yaudabnati adubu maram mama natraga amadagi stand back haibasi wakalda matam punamakta leibadunani hanjin mai chiraba phawbada lepa leitana honaribase makoida excuse leite kianogi angang oiringegi punsida mama mapaga leiminaba phanglakidaba teenage matamda naitom takhiba diploma degree yaudana punsi lelakhiba mahaka lunatinaba nungsinajaba maru phonics leikidabada
ꯀꯥꯎꯈꯤꯕ ꯆꯩꯅꯥ ꯀꯣꯛꯇ꯭ꯔꯤꯉꯩ ꯃꯆꯟꯅꯨꯄꯤꯗ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯛꯈꯤꯕ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯃꯨꯛ ꯅꯧꯅ ꯈꯪꯅꯖꯔꯛꯄ ꯅꯨꯡꯁꯤꯅꯖꯕꯤ ꯖꯦꯅꯤꯐꯔ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯊꯥ ꯁꯨꯗꯅ ꯄꯣꯛꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯗꯤꯚꯣꯔꯁ ꯇꯧꯈꯤꯕ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯃꯨꯛ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗꯕ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯊꯦꯡꯅꯕꯗ ꯑꯔꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯅꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯦ ꯅꯪꯅ ꯂꯩꯃꯤꯟꯅꯔꯝꯕ ꯀꯅꯥꯒꯨꯝꯕꯅ ꯃꯥꯂꯦꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯐꯥꯎꯕ ꯃꯩꯆꯥꯛꯁꯤꯗꯤ ꯆꯥꯡꯗꯝꯅꯐꯝ ꯂꯩꯇꯅ ꯋꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯣꯏꯗꯨꯅꯁꯨ ꯅꯤꯡꯍꯟꯅꯕ ꯀꯌꯥꯔꯛ ꯂꯩꯈ꯭ꯔꯕꯁꯨ ꯁ꯭ꯇꯦꯟ ꯕꯦꯛ ꯍꯥꯏꯕꯁꯦ ꯑꯣꯜꯋꯦꯁ ꯃꯥꯏꯟꯗ ꯁ꯭ꯇꯛ ꯇꯧꯈꯤꯕꯅ ꯃꯁꯤ ꯃꯥꯏ ꯄꯥꯛꯂꯕ ꯍꯣꯂꯤꯋꯨꯗ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯦ ꯑꯆꯧꯕ ꯃꯌꯨꯝ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ ꯍꯣꯂꯤꯋꯨꯗ ꯑꯦꯛꯇꯔꯁꯦ ꯃꯍꯥꯛꯈꯛ ꯑꯣꯏꯒꯅꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯂꯥꯏꯐ ꯄꯥꯝꯖꯕ ꯏꯒꯣ ꯂꯩꯇꯕ ꯀꯤꯌꯥꯅꯣꯅꯤ ꯃꯍꯥꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯥꯕ꯭ꯂꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯁꯤꯖꯤꯟꯅꯩ ꯃꯍꯥꯛ ꯃꯌꯨꯝ ꯂꯩꯖꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯕꯗꯤ ꯍꯦꯛꯇꯃꯛ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯩ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯍꯦꯛꯇ ꯇꯧꯊꯣꯛꯏ ꯃꯍꯥꯛꯅ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯅꯥꯏꯇꯣꯝ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯃ 50 ꯃꯥꯏꯜꯁ ꯂꯥꯞꯅ ꯂꯥꯛꯇꯨꯅ ꯃꯌꯨꯝꯗ ꯊꯤꯜꯂꯝꯕꯒꯤ ꯋꯥꯔꯤ ꯂꯩ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯐꯥꯎꯕ ꯄꯤꯔꯝꯗꯨꯅ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯇꯧꯔꯛꯅꯕ ꯍꯥꯏꯈꯤꯕꯒꯤ ꯋꯥꯔꯤ ꯁ꯭ꯇ꯭ꯔꯦꯟꯖꯔ ꯅꯨꯄꯤ ꯑꯁꯤꯅ ꯇꯝꯂꯛꯄꯗꯒꯤ ꯈꯪꯅꯔꯛꯈꯤ 2019ꯗ ꯁꯦꯟ ꯐ꯭ꯔꯥꯟꯁꯤꯁꯀꯣꯗꯒꯤ LA ꯇꯝꯅ ꯄꯥꯏꯔꯛꯄ ꯀꯤꯌꯥꯅꯣ ꯃꯁꯥꯃꯛ ꯌꯥꯎꯕ ꯐ꯭ꯂꯥꯏꯠ ꯑꯃ ꯏꯃꯥꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯐꯦꯂꯣ ꯄꯦꯁꯦꯟꯖꯔꯁꯤꯡ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯕꯒꯤ ꯋꯥꯔꯤ ꯂꯩ ꯃꯈꯣꯏꯕꯨ ꯊꯤꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯐꯦꯂꯣ ꯄꯦꯁꯦꯟꯖꯔꯁꯤꯡꯗ ꯏꯟꯇꯔꯇꯦꯟ ꯇꯧꯗꯨꯅ ꯑꯋꯥꯕ ꯀꯥꯎꯊꯣꯛꯍꯜꯂꯝꯃꯤ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯍꯝꯕꯜ ꯑꯣꯏꯕ ꯀꯥꯏꯟꯗꯅꯦꯁ ꯑꯣꯏꯕ ꯃꯒꯨꯟꯁꯤꯡ ꯑꯁꯤꯅ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯗ ꯃꯣꯁ ꯅꯥꯏꯁꯦꯁ ꯃꯦꯟ ꯏꯟ ꯗ ꯍꯣꯂꯤꯋꯨꯗ ꯏꯟꯗꯁꯇ꯭ꯔꯤ ꯍꯥꯏꯅ ꯈꯪꯅꯩ ꯑꯩꯈꯣꯏ ꯁ꯭ꯇꯦꯟ ꯕꯦꯛ ꯍꯥꯏꯕꯁꯦ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯀꯥꯎꯔꯣꯏꯁꯤ ꯄꯨꯟꯁꯤ ꯃꯥꯏꯀꯩꯅ ꯁ꯭ꯇꯦꯟ ꯕꯦꯛꯀꯤ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈꯤꯕ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ ꯅꯍꯥꯛ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯏꯊꯤꯁꯅꯨ ꯀꯌꯥꯔꯛ ꯍꯟꯅ ꯇꯨꯁꯅꯨ ꯍꯣꯠꯅꯕꯁꯤꯗ ꯂꯦꯞꯂꯨꯁꯤ ꯍꯦꯟꯅ ꯐꯦꯜ ꯑꯣꯏꯔꯤꯕ ꯃꯈꯩ ꯍꯦꯟꯅ ꯃꯥꯏꯊꯤꯔꯤꯕ ꯃꯈꯩ ꯍꯦꯟꯅ ꯂꯧꯁꯤꯡ ꯂꯥꯛꯏ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯀꯤꯌꯥꯅꯣꯅ ꯍꯥꯏ you have to change your life if you are not happy and wake up if things are not going the way you want